Christmas ki senglaba kumhai asina Manipur mahausa gi tangdu laitaba fibam hanjil handuna mapangal kanba amasung Amatta Oiba Manipur ama Purakpa Oirasanu haina Thadou Students Association TSA na pausal pirakli kumhai asiga mari lainana TSA gi General Secretary General Thangmilun Haukipna Thadorakpa cherol man hai lamdam asida mahausa gi ing tappa hanjilakna nabagi damakta TSA na hotna kiba thabak thoram kaya chatliba chahi asida khumang sauksin bangam kibaga loinana singnaba kaya amasung mayokna ke chahi asigi August ki tang tarukta Thadou inpi Manipur amasung lamdam asigi tongan ba CSO singa Oirasanu duna Manipur da ing tab pahanjalak nabagi lambi yapminaba hauke kumja English aniga kulhumdoi gi me gi tang ahum dagi thorakhiba irang asina Thadou kanglup ki miyamda achouba khudung thiba kaya mayokna baga loinana victim fauba oike adubu aikhoida atamnana singnarakpa kaya Rabasu, Manipurda ing tappa hanjil halaknabagi khongthangdi adumak thangzilaga lakhe adumakna Thadou amasung maitegi CSO singa Oirasanu duna Manipurgi apunbagi saktam ngakminanaba amasung mahausagum nungsi chanana leiminaba haibasida punna thabak tawminaraga lakle kuki singi cultural genocide marakta Thadougi top masaksing Selaga thamnanaba ngasi maksu angamba thaudang lauri Christmas ki senglaba kumhai asina Lakpada tangdu laitaba Amatta Oiba amasung mapangal kanba Manipur ama semgat minarsi haina cherol asina makhatana khangalakli